ꯑꯍꯥꯟꯕꯃꯛꯇꯗ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯍꯤꯡꯆꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯃꯈꯨꯔꯥꯒ ꯂꯣꯏꯅꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯆꯪꯅ ꯂꯝꯁꯥꯡ ꯂꯝꯖꯥꯎ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯀꯌꯥ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄꯅ ꯑꯆꯧꯕ ꯎꯃꯪ ꯑꯃꯗ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯍꯤꯗꯦꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯗꯨꯅ ꯃꯈꯨꯔꯥꯒ ꯂꯣꯏꯅꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯍꯤꯗꯦꯜ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯂꯣꯟꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛꯅ ꯐꯖꯔꯕ ꯐꯛ ꯑꯃꯗ ꯐꯝꯂꯗꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯨꯅ ꯐꯝꯂꯝꯕ ꯐꯛ ꯑꯗු ꯂꯪꯊꯣꯛꯂꯝꯂꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯐꯛ ꯑꯗꯨ ꯅꯤꯡꯊꯤꯖꯔꯕ ꯁꯅꯥꯒꯤ ꯐꯛ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯐꯛ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯨꯔꯥꯗ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯃꯈꯨꯔꯥꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯈꯨꯔꯥꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯍꯦꯂꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯃꯥ ꯅꯆꯥꯒꯤ ꯑꯋꯥꯕ ꯑꯗꯨ ꯎꯕꯗ ꯁꯅꯥꯒꯤ ꯐꯛ ꯑꯗꯨ ꯄꯤꯔꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯒꯤ ꯐꯛ ꯑꯁꯤ ꯄꯨꯔꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯨꯔꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥ, ꯁꯅꯥꯒꯤ ꯐꯛ ꯑꯁꯤ ꯄꯨꯔꯒ ꯌꯨꯝꯗ ꯍꯟꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯏꯃꯥꯗ ꯈꯔ ꯄꯤꯕꯤꯌꯨ꯫ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯃꯈꯩ ꯍꯜꯂꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ "ꯂꯥꯏ ꯑꯣꯏꯔꯕꯁꯨ, ꯍꯦꯂꯣꯏꯕꯨ ꯑꯣꯏꯔꯕꯁꯨ, ꯃꯤꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯃꯠꯇꯗꯤ ꯈꯪꯈꯤꯒꯦ꯫ ꯃꯗꯨꯗ ꯃꯈꯨꯔꯥꯅ "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯂꯩꯍꯧꯕ ꯌꯥꯔꯣꯏ, ꯅꯃꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯒꯅꯤ, ꯌꯨꯝꯗ ꯍꯜꯂꯁꯤ" ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯊꯦꯝꯕꯗ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯩꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯈꯨꯔꯥꯗꯨꯗꯤ "ꯑꯩꯍꯥꯛ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯃꯈꯨꯔꯥ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ "ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯅꯍꯥꯛ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯝꯃꯨ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯨꯔꯥ ꯁꯅꯥꯒꯤ ꯐꯛ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯂꯩꯈꯨꯜ ꯁꯨꯔꯨꯡ ꯑꯃꯗ ꯀꯨꯝꯊꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯂꯩꯁꯥꯕꯤ ꯑꯃ ꯆꯤꯡꯍꯤ ꯂꯨꯖꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯣꯟꯅ ꯆꯪꯁꯤꯜꯂꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯥꯔꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ, ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤꯔ ꯈꯣꯏꯌꯨꯝ ꯂꯥꯏꯔ?" ꯂꯩꯁꯥꯕꯤꯗꯨꯅ ꯈꯨꯝꯖꯈꯤ, "ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯏꯃꯤꯡꯅ ꯂꯩꯅꯨꯡꯂꯦꯝꯕꯤ ꯀꯧꯏ꯫ ꯅꯍꯥꯛꯇꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯇꯥ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯤꯄꯥ ꯃꯤꯅꯨ ꯂꯩꯃꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯩꯍꯥꯛꯅꯁꯨ ꯈꯪꯖꯩ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯍꯟꯕꯤꯈ꯭ꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯄꯨꯝꯅꯃꯛ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯈꯨꯗꯤꯡꯃꯛ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯍꯤꯡꯆꯥꯕ ꯂꯥꯛꯂꯕꯗꯤ ꯅꯍꯥꯛ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯅꯤ꯫ ꯅꯍꯥꯛ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ, ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯄꯨꯗ꯭ꯔꯕꯗꯤ ꯁꯤꯔꯕꯁꯨ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯗꯨ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯕꯨ ꯈꯨꯕꯥꯛꯇ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯁꯅꯥꯒꯤ ꯍꯌꯤꯡ ꯑꯃ ꯑꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯌꯤꯡ ꯑꯗꯣ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯁꯥꯗ ꯇꯣꯡꯂꯒ ꯍꯤꯡꯆꯥꯕꯒꯤ ꯌꯨꯝ ꯃꯅꯨꯡ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯆꯥꯎꯔꯕ ꯁꯥꯃꯨ ꯂꯝꯁꯥ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯅꯨꯄꯤ, ꯉꯁꯤꯗꯤ ꯃꯤꯅꯝ ꯅꯝꯃꯤ, ꯃꯤꯁꯥ ꯆꯥꯅꯤꯡꯏ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯂꯝꯕꯒꯦ?" ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ,
Ipu taibang midi itomtani ipuna nisa chage hairabadi nasu nupi chabiba tabadi nasu taibang minina minam namba oiramgani adudagi hingsabana isu nupi nangbudi karigi sarugani hairamlaga samu lamsa adu saramlaga tumthakre nongalaga hingsaba adu machinjak thiba amuk chatkirami matamduda sanagi haying onduna leiruba lukhrabi macha adu taibang mi amuk olakle leisabi aduna hairei haujikti aikhoi ani mafam asidagi chelhaurasi horel hingsaba adu laklaga minam nami haiduna hauраꯛꯂꯛꯀꯅꯤ ꯑꯩꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯅꯝꯂꯕꯅꯤꯅ ꯍꯤꯡꯆꯥꯕꯅ ꯑꯩꯒꯤ ꯃꯅꯝ ꯃꯨꯟꯅ ꯈꯪꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯅ ꯆꯤꯟꯖꯥꯛ ꯐꯪꯂꯛꯇꯕ ꯇꯥꯔꯕꯗꯤ ꯃꯤꯅꯝ ꯑꯃ ꯅꯝꯂꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯂꯣꯠꯄ ꯌꯥꯔꯣꯏ ꯆꯤꯟꯖꯥꯛ ꯍꯦꯛ ꯐꯪꯗꯕꯗ ꯃꯃꯥ ꯊꯣꯛꯂꯕ ꯑꯃ ꯍꯦꯛꯇ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯁꯤ ꯃꯇꯝꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯍꯤꯡꯆꯥꯕ ꯑꯁꯤ ꯍꯥꯠꯇꯨꯅ ꯅꯍꯥꯛꯀꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯡꯗꯨꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯁꯤ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯜ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗꯨꯗ ꯅꯍꯥꯛ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯣ ꯍꯤꯡꯆꯥꯕꯅ ꯊꯦꯝꯂꯕꯁꯨ ꯌꯥꯔꯨꯅꯨ ꯃꯃꯩꯗ ꯍꯤꯡꯆꯥꯕꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯗꯅ ꯍꯪꯂꯛꯀꯅꯤ ꯃꯗꯨꯗ ꯏꯄꯨꯗꯤ ꯍꯤꯡꯆꯥꯕꯅꯤꯅ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯌꯥꯎꯅ ꯃꯤ ꯄꯨꯝꯅꯃꯛ ꯌꯥꯎꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯌꯦꯡ ꯏꯄꯨꯅ ꯁꯤꯈ꯭ꯔꯕꯗ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯒꯅꯤ ꯈꯜꯂꯨꯕꯗ ꯀꯤꯗꯨꯅ ꯀꯞꯂꯤꯕꯅꯤ ꯈꯨꯝꯃꯨ ꯃꯗꯨꯗ ꯍꯤꯡꯆꯥꯕꯅ ꯅꯍꯥꯛꯄꯨ ꯁꯤꯒꯗꯕ ꯃꯔꯝ ꯍꯥꯏꯔꯛꯀꯅꯤ ꯃꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯍꯤꯡꯆꯥꯕꯗꯨ ꯍꯥꯠꯂꯒ ꯂꯃꯟ ꯈꯨꯝꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯆꯥꯎꯔꯕ ꯏꯔꯣꯏ ꯑꯃ ꯄꯨꯔꯒ ꯉꯪꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ ꯈꯨꯗꯛꯇ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯁꯅꯥꯒꯤ ꯍꯌꯤꯡ ꯑꯃꯨꯛ ꯑꯣꯜꯍꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯁꯥꯕꯤꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯤꯡꯆꯥꯕꯅ ꯃꯁꯨ ꯅꯨꯄꯤ ꯀꯞꯂꯝꯕ ꯑꯗꯨꯗ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯀꯞꯄꯒꯤ ꯃꯔꯝꯁꯤꯡꯗꯨ ꯍꯥꯏꯔꯝꯃꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯍꯤꯡꯆꯥꯕꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯞꯀꯅꯨ ꯀꯞꯀꯅꯨ ꯏꯄꯨꯗꯤ ꯁꯨꯡꯁꯤ ꯁꯤꯔꯣꯏ ꯌꯦꯡꯉꯨ ꯑꯥꯗ ꯂꯩꯔꯤꯕ ꯎꯖꯥꯎ ꯑꯁꯤꯗ ꯊꯦꯠꯂꯤꯕ ꯇꯨꯝꯕ ꯑꯁꯤ ꯏꯄꯨꯒꯤ ꯀꯣꯛꯅꯤ ꯂꯤꯔꯨꯡ ꯑꯁꯤꯅ ꯈ꯭ꯋꯥꯡꯅꯤ ꯑꯗꯨꯒ ꯎꯔꯤꯛ ꯃꯉꯥ ꯑꯁꯤꯅ ꯏꯄꯨꯒꯤ ꯊꯋꯥꯏ ꯃꯉꯥꯅꯤ ꯑꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯏꯄꯨꯗꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏꯗꯕꯅꯤ ꯍꯤꯡꯆꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯀꯞꯄ ꯇꯣꯛꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯏꯄꯨ ꯑꯩ ꯀꯞꯂꯔꯣꯏ ꯍꯌꯦꯡꯗꯤ ꯎꯃꯪꯗꯒꯤ ꯑꯩꯒꯤ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯑꯃꯨꯟꯕ ꯈꯔ ꯌꯥꯝꯅ ꯍꯦꯛꯄꯤꯔꯝꯃꯨ ꯑꯩ ꯌꯨꯝ ꯁꯪꯂꯝꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯗꯨꯒ ꯂꯩꯁꯥꯕꯤꯗꯨꯒ ꯉꯥꯡꯅꯔꯤꯕꯗꯨ ꯁꯅꯥꯒꯤ ꯍꯌꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯇꯥꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯍꯤꯡꯆꯥꯕꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯍꯌꯤꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯃꯤ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕ ꯍꯥꯠꯅꯕ ꯃꯔꯝꯁꯤꯡ ꯈꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯤꯡꯆꯥꯕꯗ ꯍꯥꯠꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯤꯔꯨꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯄꯥꯠ ꯑꯃꯗ ꯑꯆꯧꯕ ꯂꯥꯏꯔꯦꯜ ꯑꯃꯈꯛ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ ꯂꯣꯏꯅꯅ ꯃꯁꯥ ꯄꯨꯝꯕ ꯁꯣꯟꯊꯔꯝꯃꯤ ꯈꯨꯗꯛꯇꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯆꯤꯡꯅꯕ ꯄꯣꯛꯂꯛꯇꯨꯅ ꯂꯥꯏꯔꯦꯟ ꯐꯥꯕ ꯇꯣꯛꯇꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯄꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯂꯤꯔꯨꯡ ꯑꯗꯨ ꯎꯖꯥꯎꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯀꯣꯛ ꯑꯅꯤ ꯊꯣꯛꯅ ꯐꯨꯗꯦꯛꯄꯗ ꯍꯤꯡꯆꯥꯕꯗꯨ ꯃꯈ꯭ꯋꯥꯡ ꯄꯦꯛ ꯇꯦꯛꯂꯝꯃꯤ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯕ ꯍꯤꯡꯆꯥꯕꯅ ꯑꯀꯤꯕꯒ ꯈꯣꯟꯖꯦꯜꯗ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯆꯩꯅ ꯈꯥꯡꯂꯒ ꯃꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ ꯄꯥꯏꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯀꯣꯛ ꯑꯇꯨꯝꯕ ꯑꯗꯨ ꯎꯖꯥꯎꯗꯒꯤ ꯂꯧꯊꯔꯒ ꯂꯩꯕꯥꯛꯇ ꯊꯥꯗꯗꯨꯅ ꯄꯣꯞ ꯂꯥꯎꯅ ꯍꯦꯛ ꯊꯨꯒꯥꯏꯔꯝꯃꯤ ꯈꯨꯗꯛꯇꯨꯗ ꯃꯈ꯭ꯋꯥꯡ ꯇꯦꯛꯇꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯀꯣꯛꯇꯨ ꯌꯦꯔꯨꯝ ꯀꯥꯏꯕꯒꯨꯝꯅ ꯀꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯆꯤꯡꯗꯨꯝꯒꯨꯝ ꯆꯥꯎꯅ ꯇꯥꯔꯛꯈꯤ ꯁꯤꯒꯗꯧꯔꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯍꯦꯛ ꯇꯥꯔꯛꯄꯒ
ꯁꯥꯡꯂꯕ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒ ꯐꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯑꯔꯣꯏꯕ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯎꯔꯤꯛ 5 ꯑꯗꯨ ꯄꯦꯠ ꯄꯦꯠ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯈꯨꯗꯛꯇꯨꯗ ꯍꯤꯡꯆꯥꯕ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯆꯥꯅꯤꯄꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯄꯗꯨ ꯎꯔꯨꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯅꯨꯡꯉꯥꯏꯅ ꯁꯅꯥꯒꯤ ꯐꯛ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯕ ꯄꯥꯟꯖꯤ ꯁꯥꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯊꯤꯗꯨꯅ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯥꯟꯖꯤ ꯁꯥꯕꯅꯤ ꯄꯥꯟꯖꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯌꯦꯡꯅꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯟꯖꯤ ꯁꯥꯕ ꯅꯨꯄꯥꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯠꯁꯤꯜꯂꯛꯄꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥই ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯥꯟꯖꯤ ꯁꯥꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯊꯕꯛꯇꯤ ꯁꯨꯡꯁꯨ ꯁꯨꯗ꯭ꯔꯕꯅꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯈꯨꯟꯁꯤꯒꯤ ꯃꯤ ꯄꯨꯝꯕꯅ ꯑꯩꯕꯨ ꯎꯕꯗ ꯄꯥꯟꯖꯤ ꯁꯨꯅꯤꯡꯗꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯅꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯑꯩꯍꯥꯛ ꯉꯁꯤꯗꯒꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯅꯨꯄꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯟꯖꯤ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯜꯂꯒꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯁꯨꯕ ꯉꯥꯛꯇꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯁꯨꯗꯕ ꯉꯥꯛꯇꯅꯁꯨ ꯋꯥꯕ ꯅꯠꯇꯦ꯫ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯏꯁꯣꯔꯅ ꯆꯥꯛꯂꯨꯛꯇ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯄꯨꯝꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯕꯗꯨꯅꯤ" ꯍꯥꯏꯔꯝꯃꯤ꯫ "ꯑꯗꯨꯅ ꯅꯨꯄꯤ ꯅꯪ ꯉꯁꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯈꯔ ꯂꯩꯔꯨꯔꯒ ꯄꯣꯔꯣꯝ 2-3ꯗꯪꯒ ꯂꯩꯔꯨꯆꯣ꯫ ꯉꯁꯤꯗꯒꯤ ꯑꯩꯍꯥꯛ ꯊꯕꯛ ꯁꯨꯕ ꯀꯣꯏꯅ ꯆꯠꯂꯒꯦ, ꯅꯪ ꯁꯥꯎꯔꯅꯨ"꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯀ꯭ꯔꯥ 2ꯈꯛꯀ ꯄꯣꯔꯣꯝ 3ꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯉꯥꯁꯤꯡꯗꯨ ꯄꯨꯔꯒ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯣꯡ ꯑꯃꯗꯤ ꯃꯥꯏꯕ ꯃꯇꯩ ꯃꯅꯥꯎ 2ꯈꯛ ꯏꯁꯤꯠꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯁꯤꯠꯄ ꯑꯗꯨ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯏꯁꯤꯠꯄ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯣꯡ ꯑꯗꯨꯗ ꯉꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯏꯁꯤꯠꯄ ꯌꯦꯡꯂꯝꯂꯤꯕ ꯁꯤꯡꯅ "ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯥꯏꯕꯁꯨ ꯑꯣꯏꯔꯒ ꯉꯥ ꯂꯩꯇꯕ ꯀꯣꯝꯗ ꯈꯣꯡ ꯁꯤꯠꯂꯤꯕ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ" ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯃꯇꯩ ꯃꯅꯥꯎ 2ꯗꯨ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯟꯖꯤ ꯁꯥꯕ ꯅꯨꯄꯥꯗꯨꯅ ꯊꯦꯡꯅꯕꯗ ꯈꯣꯡ ꯃꯆꯥ ꯑꯃꯗ ꯃꯃꯥ ꯄꯨꯔꯛꯄ ꯉꯀ꯭ꯔꯥ ꯑꯗꯨꯒ ꯄꯣꯔꯣꯝ 3ꯗꯨꯒ ꯂꯣꯠꯅ ꯊꯥꯗꯔꯒ ꯈꯣꯡ ꯁꯤꯠꯐꯝꯗ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯏꯕ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯑꯣꯖꯥ ꯃꯥꯏꯕ, ꯉꯥ ꯏꯐꯥ ꯐꯥꯕꯤꯗ꯭ꯔꯕ꯭ꯔꯥ"? ꯃꯐꯝꯗꯨꯗ ꯈꯣꯡ ꯁꯤꯠꯄ ꯌꯦꯡꯂꯤꯕꯁꯤꯡꯅ ꯈꯨꯝꯂꯛꯏ, "ꯀꯗꯥꯏꯗꯒꯤ ꯉꯥꯅꯣꯗ, ꯃꯍꯧꯁꯥ ꯊꯕꯛ ꯂꯩꯇꯕꯒꯤ ꯑꯗꯨꯝ ꯁꯤꯠꯂꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯉꯥꯈꯥ 1-2ꯗꯪ ꯐꯥꯔꯝꯒꯅꯤ, ꯑꯩꯈꯣꯏꯅꯗꯤ ꯁꯤꯠꯂꯨꯅꯨ, ꯋꯥꯅꯕꯅꯤ, ꯈꯣꯡꯁꯤꯡ ꯉꯔꯥꯡꯗ ꯁꯤꯠꯈꯤꯗꯨꯅ ꯉꯥꯏꯔꯤꯕꯅꯤ, ꯉꯥ ꯂꯩꯇꯕꯅꯤ ꯍꯥꯏꯖꯕꯅꯤ"꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯃꯇꯩ ꯃꯅꯥꯎ 2 ꯑꯁꯤꯅ "ꯅꯈꯣꯏꯅ ꯍꯥꯏꯕꯗꯨ ꯊꯥꯖꯗꯗꯨꯅ ꯑꯗꯨꯛ ꯁꯤꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤ"꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯖꯤ ꯁꯥꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯋꯥꯕꯗꯤ ꯋꯥꯔꯝꯂꯒꯅꯤ, ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯣꯡ ꯃꯆꯥ ꯑꯁꯤꯃꯒ ꯁꯤꯠꯇꯨꯅ ꯌꯦꯡꯕꯤꯔꯕꯗꯤ ꯉꯥ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯥꯒꯗꯕ ꯃꯥꯜꯂꯤ"꯫ ꯄꯥꯟꯖꯤ ꯁꯥꯕꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯃꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯗꯨꯅ ꯈꯨꯝꯂꯤ, "ꯃꯍꯥꯁꯣꯏ, ꯉꯥ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦꯗ"꯫ ꯄꯥꯟꯖꯤ ꯁꯥꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤꯝꯇ ꯆꯤꯡꯅꯕꯤꯔꯨꯅꯨ, ꯉꯥꯗꯤ ꯁꯣꯏꯗꯅ ꯐꯥꯒꯅꯤ, ꯌꯥꯝꯗ꯭ꯔꯕꯁꯨ
ꯑꯋꯥꯃꯟꯗꯤ ꯐꯪꯖꯗꯨꯅ ꯉꯁꯤꯒꯤ ꯆꯦꯡ ꯍꯋꯥꯏꯒꯤꯗꯤ ꯂꯩꯕ ꯀꯣꯟꯅꯒꯅꯤ꯫ ꯄꯥꯟꯖꯤ ꯁꯥꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯏꯁꯤꯠꯄ ꯌꯦꯡꯂꯤꯕꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯛꯈꯪꯗꯕ ꯃꯍꯥꯁꯣꯏ, ꯀꯥꯟꯅꯗꯕꯗ ꯋꯥ ꯉꯥꯡꯒꯅꯨ, ꯉꯥ ꯂꯩꯕ ꯍꯥꯏꯅꯗꯤ ꯀꯅꯥꯅꯕꯨꯗꯤ ꯊꯥꯖꯒꯅꯤ? ꯆꯥꯎꯈ꯭ꯔꯕ ꯉꯥꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯉꯈꯥ ꯑꯃ ꯑꯅꯤꯈꯛ ꯐꯥꯔꯦ, ꯑꯗꯨꯅꯗꯤ ꯈꯣꯡ ꯃꯆꯥ ꯑꯁꯤ ꯁꯤꯠꯄ ꯇꯥꯔꯕꯗꯤ ꯌꯣꯡ ꯈꯥꯖꯤꯡ ꯑꯃ ꯑꯅꯤ ꯑꯣꯏꯅ ꯐꯥꯕ ꯇꯥꯕꯅꯤ"꯫ ꯈꯣꯡ ꯁꯤꯠꯄ ꯌꯦꯡꯂꯤꯕ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯍꯦꯛ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯂꯤꯕ ꯃꯌꯥꯝꯗꯨ ꯈꯪꯂꯗꯨꯅ ꯄꯥꯟꯖꯤ ꯁꯥꯕ ꯅꯨꯄꯥꯗꯨꯅ ꯇꯥꯞ ꯂꯥꯛꯂꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯃꯨꯛꯇ ꯅꯣꯛꯄꯤꯈꯤꯅꯨ, ꯑꯩꯍꯥꯛꯁꯨ ꯈꯨꯜ ꯑꯃꯒꯤ ꯑꯐꯥꯎꯕ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯋꯥꯅ ꯈꯣꯡꯁꯤ ꯁꯤꯠꯂꯒ ꯉꯥ ꯑꯃꯠꯇ ꯐꯥꯗꯗꯨꯅ ꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯥ ꯂꯩꯕ ꯈꯣꯡ ꯃꯆꯥ ꯑꯁꯤ ꯁꯤꯠꯂꯨ ꯍꯥꯏꯖꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯀꯔꯦꯝꯅꯕꯤꯔꯤꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯈꯣꯡ ꯃꯆꯥ ꯁꯤꯠꯄꯗ ꯉꯥ ꯐꯥꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯉꯛ ꯂꯩꯕꯥꯛ ꯇꯥꯒꯦ꯫ ꯈꯣꯡ ꯑꯁꯤꯗ ꯂꯩꯇꯕ ꯉꯥ ꯃꯃꯤꯡ ꯑꯃꯗꯤ ꯃꯁꯤꯡ ꯐꯥꯎꯕ ꯍꯥꯟꯅ ꯍꯥꯏꯕꯤꯒꯦ꯫ ꯃꯁꯤꯗ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯤꯌꯥꯝꯅ ꯄꯤꯕꯤꯕ ꯆꯩꯔꯥꯛ ꯑꯃ ꯍꯦꯛꯇ ꯄꯤꯕꯤꯕ ꯌꯥꯒꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯅ ꯄꯥꯟꯖꯤ ꯁꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯄꯥꯟꯖꯤ, ꯇꯁꯦꯡꯅ ꯉꯥ ꯂꯩꯔꯝꯒꯗ꯭ꯔꯅꯦ"? ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯌꯥꯝꯅꯁꯨ ꯍꯪꯅꯔꯛꯏ꯫ "ꯑꯗꯨꯗꯤ ꯐꯔꯦ ꯄꯥꯟꯖꯤ ꯃꯥꯏꯆꯧ, ꯈꯣꯡ ꯑꯁꯤꯗ ꯀꯔꯤ ꯉꯥꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯤꯌꯨ"꯫ "ꯐꯔꯦ, ꯑꯩꯍꯥꯛ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯆꯨꯝꯃꯕꯗꯤ ꯃꯤꯌꯥꯝꯅ ꯑꯩꯒꯤꯗꯃꯛ ꯀꯔꯤ ꯈꯨꯗꯣꯜ ꯄꯤꯕ ꯉꯝꯒꯅꯤ"꯫ ꯑꯗꯨꯗꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯏ, "ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯑꯣꯖꯥ ꯄꯥꯟꯖꯤꯒꯤ ꯃꯥꯏꯆꯧꯒꯤꯗꯃꯛ ꯁꯅꯥ ꯂꯨꯄꯥ ꯐꯧ ꯆꯦꯡ ꯀꯌꯥ ꯈꯥꯏꯅꯗꯨꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯣꯡꯁꯤꯗ ꯂꯩꯔꯝꯒꯗꯕ ꯉꯥꯁꯤꯡ ꯑꯗꯨ ꯑꯣꯖꯥ ꯄꯥꯟꯖꯤꯅ ꯍꯥꯏꯕꯤꯔꯣ"꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯒꯦ ꯋꯥꯐꯝ ꯑꯁꯤ꯫ ꯉꯥꯀꯤꯆꯧ ꯍꯧꯖꯤꯛ ꯈꯣꯡ ꯃꯆꯥ ꯑꯁꯤꯗ ꯁꯤꯠꯄꯗ ꯉꯀ꯭ꯔꯥ 2 ꯑꯃꯗꯤ ꯄꯣꯔꯣꯝ 3 ꯃꯆꯥ 4ꯒ ꯂꯩꯔꯝꯒꯅꯤ"꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧꯗꯨꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯣꯡ ꯑꯗꯨ ꯃꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯈꯣꯡꯗꯨ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯤꯠꯇꯨꯅ ꯌꯦꯡꯕꯗ ꯉꯀ꯭ꯔꯥ 2, ꯄꯣꯔꯣꯝ 3 ꯑꯃꯗꯤ ꯉꯥ ꯈꯔ ꯂꯩꯔꯝꯕꯒꯤ ꯐꯥꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯈꯣꯡꯗꯨꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯤꯠꯇꯨꯅ ꯌꯦꯡꯕꯗ ꯑꯗꯨꯗꯒꯤꯗꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯥꯏꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯑꯗꯨꯒ "ꯉꯁꯤ ꯑꯍꯤꯡꯗꯤ ꯃꯥꯏꯕꯒꯤ ꯌꯨꯝꯗ ꯂꯦꯛꯄꯤꯔꯣ, ꯍꯌꯦꯡ ꯉꯟꯅ ꯍꯟꯕꯤꯈ꯭ꯔꯣ, ꯁꯅꯥ ꯂꯨꯄꯥ ꯐꯧ ꯆꯦꯡ ꯄꯤꯖꯒꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯊꯦꯡꯂꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗꯣ ꯀꯥꯏꯅꯔꯦ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧꯗꯨ ꯃꯥꯏꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯗꯨꯅ ꯈꯣꯡꯗꯒꯤ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯊꯣꯡꯂꯒ ꯆꯥꯕ ꯊꯛꯄ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯗꯤ ꯊꯃꯣꯏꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯣꯛ ꯑꯗꯨ ꯈꯪꯂꯛꯂꯕꯗꯤ ꯍꯥꯏꯅ ꯃꯣꯃꯣꯟ ꯈꯟꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯣꯡ ꯁꯤꯠꯄ ꯌꯦꯡꯂꯝꯕ ꯃꯤꯌꯥꯝꯗꯨꯅ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯒ ꯁꯅꯥ ꯂꯨꯄꯥ ꯐꯧ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯗ ꯀꯠꯆꯔꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯅ ꯃꯥꯏꯕ ꯈꯣꯡ ꯁꯤꯠꯄꯒꯤ ꯃꯌꯨꯝꯗ ꯉꯀ꯭ꯔꯥ ꯑꯃꯗꯤ ꯄꯣꯔꯣꯝꯗꯨ ꯊꯣꯡꯗꯨꯅ ꯆꯥꯈ꯭ꯔꯦ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧꯒꯤ ꯂꯩꯐꯥꯎ ꯑꯗꯨ ꯑꯁꯨꯝ ꯁꯟꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯎꯄꯨ ꯑꯃ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯀꯌꯥ ꯀꯧꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯊꯤꯕꯗ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯊꯨꯡꯗꯨꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯀꯧꯕ ꯌꯥꯝꯅ ꯑꯆꯨꯝꯕ, ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯉꯥ ꯐꯥꯎꯕ ꯃꯁꯤꯡ ꯍꯥꯏꯕ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯛꯇ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯊꯥꯗꯨꯅ ꯗꯣꯂꯥꯏ
ꯇꯣꯡꯍꯟꯗꯨꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯄꯥꯟꯖꯤ ꯅꯠꯇꯕꯅ ꯗꯣꯂꯥꯏꯗꯨꯗ ꯇꯣꯡꯅ ꯇꯣꯡꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯆꯩꯔꯥꯛ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯤꯃꯟꯗꯅ ꯃꯊꯟꯇ ꯃꯆꯤꯟꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯁꯣꯜꯂꯛꯏ, "ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯕ꯫ ꯑꯆꯧꯕꯔꯥ ꯍꯥꯏꯕꯕꯨ ꯑꯄꯤꯛꯄꯁꯨ ꯌꯥꯎꯗꯧꯔꯤ"꯫ ꯑꯁꯨꯝꯅ ꯗꯣꯂꯥꯏ ꯃꯊꯛꯇ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯅ ꯃꯊꯟꯇ ꯊꯋꯥꯏ ꯋꯥꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯆꯥꯎꯔꯝꯒꯗꯕꯅꯤ, ꯄꯤꯛꯀꯗꯕꯔꯥ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯁꯣꯟꯕꯗꯨ ꯗꯣꯂꯥꯏ ꯄꯨꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯅꯤꯗꯨꯒꯤ ꯃꯅꯤꯡꯅ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯅꯤꯗꯣ ꯑꯃꯅ ꯑꯆꯧꯕ ꯀꯧꯔꯝꯃꯤ, ꯑꯃꯅ ꯑꯄꯤꯛꯄ ꯀꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯆꯥꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯗꯨ ꯇꯥꯔꯨꯕꯗ ꯇꯨ ꯆꯨꯡꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯜꯂꯨꯕꯗꯣ ꯄꯥꯟꯖꯤ ꯃꯥꯏꯆꯧꯅ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯪꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯁꯣꯏꯗ꯭ꯔꯦ꯫ ꯀꯤꯃꯟꯈꯤꯗꯨꯅ ꯗꯣꯂꯥꯏ ꯑꯗꯣ ꯊꯥꯗꯔꯝꯂꯒ ꯄꯥꯟꯖꯤ ꯃꯥꯏꯆꯧꯗꯨꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯄꯥꯟꯖꯤ ꯃꯥꯏꯆꯧ, ꯑꯆꯧꯕ ꯑꯃꯁꯨꯡ ꯑꯄꯤꯛꯄ ꯍꯥꯏꯔꯤꯕꯗꯨ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯑꯩꯈꯣꯏ ꯑꯅꯤꯅꯤ꯫ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯄꯤꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯜꯂꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯣꯖꯥ, ꯎꯄꯥꯏ ꯑꯃ ꯇꯧꯕꯤꯗꯨꯅ ꯅꯤꯡꯊꯧꯗ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨ"꯫ ꯗꯣꯂꯥꯏ ꯄꯨꯕ ꯑꯅꯤꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯥꯟꯖꯤ ꯃꯥꯏꯆꯧꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯔꯒꯦ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯅꯤꯗꯣ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯁꯅꯊꯣꯡ ꯂꯩꯕ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯆꯧꯕ ꯈꯣꯡꯗꯨꯗ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯆꯧꯕ ꯑꯃꯁꯨꯡ ꯑꯄꯤꯛꯄ ꯑꯅꯤꯁꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯄꯤꯔꯔꯣꯏ ꯍꯥꯏꯔꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯃꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯂꯩꯐꯥꯎ ꯇꯧꯗꯨꯅ ꯄꯨꯊꯣꯛꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯟꯖꯤ ꯑꯗꯨꯅ ꯃꯥꯏꯗ ꯆꯩꯊꯦꯡ ꯑꯃꯅ ꯉꯥꯛꯇꯪ ꯈꯣꯠꯆꯤꯟꯅꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯁꯅꯊꯣꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯈꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯂꯞ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯈꯣꯡ ꯑꯗꯨ ꯈꯨꯗꯛꯇ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯁꯤꯠꯇꯣꯛꯍꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯄꯥꯟꯖꯤ ꯃꯀꯣꯛ ꯍꯥꯞꯂꯗꯨꯅ ꯁꯅꯥ ꯀꯌꯥ ꯄꯤꯔꯒ ꯃꯌꯨꯝ ꯇꯝꯅ ꯗꯣꯂꯥꯏꯗ ꯑꯃꯨꯛ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯇꯝ ꯀꯨꯏꯅ ꯅꯣꯡ ꯇꯥꯗꯕꯗꯒꯤ ꯏꯀꯪ ꯊꯣꯛꯇꯨꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧꯒꯤ ꯋꯥꯔꯤ ꯇꯥꯕꯗꯒꯤ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯡ ꯇꯥꯔꯛꯀꯅꯤ ꯌꯦꯡꯅꯕꯒꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯗꯣꯂꯥꯏꯗ ꯍꯥꯞꯂꯗꯨꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯕꯨ ꯄꯨꯔꯒ ꯑꯆꯧꯕ ꯎꯃꯪ ꯑꯃ ꯐꯥꯎꯔꯒ ꯏꯀꯪ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯇꯨꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯥꯟꯖꯤ ꯑꯗꯨ "ꯍꯟꯗꯛꯇꯤ ꯑꯩꯍꯥꯛꯁꯦ ꯁꯣꯏꯗꯅ ꯆꯣꯞꯄ ꯇꯥꯔꯦ", ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯧ ꯃꯅꯥꯏꯗ ꯑꯩ ꯎꯃꯪ ꯑꯁꯤꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯤꯗꯥꯛ ꯈꯔ ꯍꯦꯛꯂꯒ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ" ꯍꯥꯏꯗꯨꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯑꯆꯧꯕ ꯂꯣꯛꯅꯨꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯍꯉꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯄꯥꯟꯖꯤ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯉꯣꯏ ꯂꯥꯕ ꯑꯗꯨꯅ ꯍꯉꯣꯏ ꯑꯃꯣꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯂꯩꯕꯥꯛ ꯑꯁꯤ ꯅꯣꯡ ꯇꯥꯗꯕꯗꯒꯤ ꯃꯍꯩ ꯌꯥꯝꯅ ꯋꯥꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩ ꯅꯣꯡ ꯇꯥꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯆꯌꯣꯜ ꯑꯁꯤꯗꯒꯤ ꯅꯣꯡ ꯌꯥꯝꯅ ꯇꯥꯗꯨꯅ ꯏꯆꯥꯎ ꯊꯣꯛꯂꯒꯅꯤ꯫ ꯑꯃꯔꯣꯝꯗ
ꯁꯉꯥꯏ ꯋꯥꯡꯅ ꯁꯥꯍꯧꯗ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒꯤ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯉꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯄꯥꯟꯖꯤ ꯑꯗꯨ ꯎꯃꯪꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯉꯥꯏꯕ ꯃꯈꯩ ꯉꯥꯏꯔꯒ ꯂꯣꯠꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯄꯗ ꯀꯣꯅꯨꯡ ꯌꯧꯔꯝꯕꯗ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯁꯥꯎꯅꯤꯡꯗꯨꯅ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯅꯤꯡꯊꯧꯗ ꯇꯝꯂꯒ ꯆꯩꯔꯥꯛ ꯄꯤꯍꯟꯒꯅꯤ, ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯆꯠꯂꯤꯕꯅꯣ?" ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ "ꯏꯅꯤꯡꯊꯧꯗ ꯍꯥꯏꯕꯤꯒꯅꯨ, ꯑꯩꯍꯥꯛ ꯂꯥꯟꯖꯔꯦ" ꯍꯥꯏꯗꯨꯅ ꯄꯥꯟꯖꯤ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯗꯣꯂꯥꯏꯗ ꯇꯣꯡꯍꯟꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯄꯥꯟꯖꯤ ꯑꯗꯨꯕꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯅꯣꯡ ꯇꯥꯗꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯗꯨꯅ "ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯡ ꯇꯥꯒꯗꯒꯦ, ꯀꯔꯝꯕ ꯃꯇꯝꯗ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯍꯥꯏꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯅ ꯂꯥꯏꯒꯤ ꯍꯤꯔꯝ ꯂꯩꯔꯝ ꯊꯥꯔꯗꯨꯅ ꯆꯩꯊꯦꯡ ꯑꯃꯅ ꯃꯃꯥꯏꯗ ꯈꯣꯠꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯨꯔꯒꯅꯤ꯫ ꯑꯋꯥꯕꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯣꯡ ꯆꯨꯗꯕꯒꯤ ꯏꯁꯤꯡ ꯃꯌꯥꯝꯗꯣ ꯅꯤꯡꯊꯧꯒꯤꯗꯤ ꯄꯨꯂꯞ ꯇꯥꯔꯒꯅꯤ, ꯑꯗꯨꯅ ꯄꯨꯂꯞ ꯇꯥꯔꯛꯂꯒꯅꯤ, ꯏꯆꯥꯎ ꯑꯃꯨꯛ ꯊꯣꯛꯂꯒꯅꯤ, ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯩꯐꯝ ꯂꯩꯔꯔꯣꯏ, ꯏꯅꯤꯡꯊꯧꯅ ꯁꯪꯒꯥꯏ ꯁꯥꯅꯕ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯂꯥꯎꯊꯣꯛꯄꯤꯌꯨ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯥꯎ ꯑꯃꯨꯛꯁꯨ ꯂꯥꯛꯂꯒꯗꯕ ꯈꯨꯗꯛꯇ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯄꯥꯎꯖꯦꯜ ꯄꯤꯗꯨꯅ ꯈꯨꯗꯛꯇ ꯁꯪꯒꯥꯏ ꯁꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯆꯌꯣꯜ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯅꯣꯡ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯕ ꯉꯝꯗꯅ ꯆꯨꯔꯛꯂꯦ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧꯒꯤ ꯍꯩꯁꯤꯡꯕꯗꯨ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯗꯨꯅ ꯂꯩꯕꯥꯛꯇꯨꯒꯤꯁꯨ ꯄꯥꯟꯖꯤ ꯃꯀꯣꯛ ꯍꯥꯞꯂꯗꯨꯅ ꯗꯣꯂꯥꯏ ꯇꯣꯡꯍꯟꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯅꯤꯡꯗꯕ ꯑꯇꯟꯕ ꯂꯥꯏꯔꯕ ꯄꯥꯟꯖꯤ ꯁꯥꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ